ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯁꯤꯔꯣꯏꯗ ꯑꯍꯤꯡ ꯋꯥꯔꯤ ꯑꯁꯤꯒꯤ 18 ꯁꯨꯕ ꯁꯔꯨꯛ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯃꯌꯥꯝꯅ ꯑꯏꯕ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯔꯣꯏ ꯃꯆꯤ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯨꯁꯤꯒꯤ ꯃꯁꯝ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯄꯥꯔꯩꯍꯟꯕꯅ ꯎꯔꯕꯁꯨ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯂꯩꯇꯨꯝ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯁꯣꯟꯊꯔꯕꯅꯤꯅ ꯂꯨꯁꯤꯕꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯤꯀꯤ ꯑꯃꯗꯤ ꯁꯣꯅꯥꯃꯅꯤ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯏꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯅꯪꯒꯜꯂꯣꯝꯗ ꯀꯣꯟꯁꯤꯜꯂꯒ ꯁꯣꯅꯥꯃꯅꯤꯅ ꯂꯨꯁꯤꯕꯨ ꯊꯥꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯕꯤꯀꯤ ꯀꯤꯒꯟꯈ꯭ꯔꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯔꯦꯟ ꯅꯣꯡꯁꯥꯒꯨꯝ ꯃꯄꯥꯡꯒꯟ ꯀꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯔꯅꯤ, ꯁꯤꯔꯕꯁꯨ ꯁꯤꯅꯤ ꯑꯁꯤ ꯌꯧꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯨꯁꯤꯒꯤ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯁꯝ ꯑꯗꯣ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯔꯛꯎ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯕꯤꯀꯤꯒ ꯁꯣꯅꯥꯃꯅꯤꯒꯗ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯂꯨꯁꯤꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯛꯂꯤ꯫ ꯂꯨꯁꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯑꯁꯤꯕꯒꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯁꯣꯅꯥꯃꯅꯤ ꯑꯃꯗꯤ ꯕꯤꯀꯤꯕꯨꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯉꯛꯁꯝꯁꯤꯡ ꯑꯗꯨꯁꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯁꯤꯇꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯖꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯥꯖꯨꯕꯨ ꯂꯣꯠꯇꯨꯅ ꯊꯝꯈꯤ꯫ ꯏꯁꯤꯇꯥꯗꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯕꯅꯤ꯫ ꯔꯥꯖꯨꯗꯤ ꯃꯁꯥ ꯁꯣꯟꯕꯒ ꯅꯣꯡꯒ ꯆꯣꯠꯄꯒ ꯃꯁꯥ ꯑꯗꯨ ꯑꯁꯨꯝ ꯂꯥꯏꯍꯧ ꯍꯧꯕꯒꯨꯝ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯝꯃꯤ꯫ ꯅꯣꯡ ꯑꯗꯨꯅ ꯆꯨꯕꯒ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯨ ꯇꯞꯅ ꯇꯞꯅ ꯋꯥꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯨꯞꯄꯣꯏ ꯇꯥꯎꯕꯣꯏ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯤ꯫ ꯏꯁꯤꯇꯥꯗꯤ ꯃꯁꯥ ꯑꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯂꯨꯁꯤ, ꯂꯤꯛꯂꯥꯏ, ꯕꯤꯀꯤ, ꯁꯣꯅꯥꯃꯅꯤ ꯄꯥꯔꯩꯍꯟꯕꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄꯣꯏ ꯇꯥꯎꯕꯣꯏ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯗꯤ ꯂꯩꯋꯥ ꯇꯨꯟꯋꯥ ꯍꯩꯕ ꯃꯁꯥꯗ ꯈꯪꯖ ꯍꯩꯖꯕ ꯀꯌꯥ ꯂꯩꯖꯕꯅ ꯔꯥꯖꯨꯅ ꯂꯩꯔꯤꯕ ꯂꯣꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯂꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯀꯩꯑꯣꯏꯕꯤ ꯄꯥꯠꯇ ꯂꯩꯕꯤ ꯀꯩ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯥꯟꯗꯥꯔꯛꯂꯦ꯫ ꯀꯩ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨ ꯄꯥꯡꯒꯜ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯩ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯆꯤꯛꯊꯠꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯥꯏꯕ ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯃꯥꯏꯕ ꯑꯗꯨ ꯀꯩ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯊꯥꯕ ꯑꯗꯨꯗ ꯎꯕꯗ ꯏꯁꯤꯇꯥꯗꯤ ꯄꯦꯜꯂꯕꯅꯤ꯫ ꯀꯩꯑꯣꯏꯕꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯩ ꯑꯗꯨ ꯑꯐꯕ ꯀꯩꯅꯤ꯫ ꯀꯩ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯦ꯫ ꯀꯩ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯉꯤ꯫ ꯃꯍꯥꯛꯅ ꯈꯣꯡꯕꯗ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯣꯟꯊꯥꯡ ꯌꯩꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯣꯡꯕꯗ ꯋꯥꯈꯜ ꯇꯥꯗꯅ ꯏꯁꯤꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯀꯩ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯆꯤꯡꯅ ꯌꯦꯡꯂꯝꯂꯒ
ꯄꯥꯠꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯏꯁꯤꯇꯥꯁꯨ ꯔꯥꯖꯨꯕꯨ ꯁꯝꯗꯨꯅ ꯎ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯏꯁꯤꯇꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯣꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯨꯔꯤꯕ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯔꯥꯖꯨꯕꯨ ꯅꯣꯡꯅ ꯆꯣꯠꯄꯒ ꯃꯁꯥ ꯑꯗꯨ ꯑꯔꯣꯏꯕꯤ ꯇꯥꯅ ꯁꯥꯒꯠꯂꯦ꯫ ꯎꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥ ꯄꯨꯡꯂꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯊꯨꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯂꯥꯏꯍꯧ ꯍꯧꯕ ꯑꯗꯨ ꯏꯍꯥꯟ ꯍꯟꯗꯦ꯫ ꯂꯨꯁꯤꯗꯤ ꯔꯥꯖꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯂꯨꯁꯤꯅ ꯁꯤꯔꯣꯏ ꯆꯤꯡꯁꯥꯡ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯐꯤꯂꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕꯤ ꯃꯤꯈꯣꯕꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯆꯤꯡꯒꯤ ꯏꯕꯦꯟ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯦꯠꯅ ꯅꯤꯡꯂꯝꯃꯤ꯫ ꯔꯥꯖꯨꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯂꯝꯕꯤ ꯂꯝꯃꯥꯛꯅꯕ ꯑꯁꯤꯗꯒꯤꯗꯤ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯥꯏꯒꯤ ꯃꯐꯝꯗ ꯑꯃꯁꯨꯡ ꯅꯤꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕ ꯑꯗꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯖꯤꯡꯇꯥꯏ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯍꯧꯔꯛꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯌꯧꯔꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯏꯅꯤꯡ ꯑꯣꯏꯔꯦ꯫ ꯈꯪꯍꯧꯗꯅ ꯂꯨꯁꯤ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡꯒꯤ ꯏꯕꯦꯟꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯋꯥꯏꯅꯨꯒꯤ ꯃꯇꯨ ꯑꯗꯨ ꯁꯤꯖꯤꯟꯅꯧ ꯍꯥꯏꯈꯤꯕ ꯑꯗꯣ ꯋꯥꯏꯅꯨ ꯃꯇꯨ ꯁꯤꯟꯅꯔꯛꯈꯤꯕ꯫ ꯂꯨꯁꯤ ꯃꯍꯥꯛꯀꯤ ꯕꯦꯛꯄꯦꯛ ꯑꯗꯨꯗꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥꯏꯅꯨ ꯃꯇꯨ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯎꯆꯤꯜ ꯅꯥꯆꯤꯟꯅ ꯋꯥꯏꯅꯨ ꯃꯇꯨ ꯑꯗꯨ ꯐꯪꯂꯦ꯫ ꯂꯨꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯆꯤꯡꯒꯤ ꯏꯕꯦꯟꯅ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡꯒꯤ ꯃꯇꯨ ꯑꯃ ꯄꯥꯏꯔꯒ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯎꯆꯦꯛ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯀꯧꯕꯒꯨꯝ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯥꯏꯔꯛꯈꯤꯕ꯫ ꯉꯁꯤ ꯂꯨꯁꯤꯗꯤ ꯃꯁꯥꯗ ꯊꯥꯖꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯏꯅꯨ ꯃꯇꯨ ꯑꯁꯦ ꯄꯥꯏꯔꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯁꯦ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯕ ꯐꯪꯂꯒꯅꯤ ꯑꯁꯤ ꯈꯟꯖꯔꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯂꯨꯁꯤ ꯃꯈꯨꯠꯇ ꯋꯥꯏꯅꯨ ꯃꯇꯨ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯖꯔꯒꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯃꯤꯠꯇ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯆꯨꯔꯤꯕ ꯅꯣꯡ ꯃꯪꯂꯤꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯤꯠꯆꯥꯅꯅ ꯍꯥꯏꯐꯦꯠꯇꯪ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯂꯨꯁꯤ ꯋꯥꯏꯅꯨ ꯃꯇꯨ ꯑꯗꯨ ꯄꯥꯏꯔꯒ ꯆꯦꯠꯅ ꯅꯤꯔꯝꯃꯤ꯫ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯏꯅꯨ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯄꯥꯏꯔꯛꯏ꯫ ꯋꯥꯏꯅꯨ ꯂꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯏꯅꯨ ꯇꯔꯨꯛ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯖꯤꯛ ꯃꯇꯨꯡ ꯏꯟꯕꯒꯨꯝ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥ ꯏꯟꯕꯒꯨꯝ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏ ꯅꯥꯄꯣꯝꯗ ꯄꯥꯃꯦꯜꯅ ꯇꯨꯝꯊꯤꯟ ꯍꯧꯔꯤꯕ ꯂꯩꯆꯦꯡꯅ ꯉꯥꯡꯅ ꯇꯥꯔꯤꯕ ꯂꯣꯏꯕꯤ ꯆꯤꯡꯈꯣꯡ ꯇꯝꯌꯥꯗ ꯍꯅꯧꯅ ꯁꯥꯡꯅ ꯀꯥꯔꯤꯕ ꯍꯨꯞꯅꯧꯅ ꯅꯥꯄꯨ ꯐꯥꯔꯤꯕ ꯂꯣꯛꯃꯥꯏ ꯈꯨꯗꯦꯡ ꯁꯥꯔꯤꯕ ꯂꯝꯗꯝꯗ ꯃꯄꯥꯡꯒꯜ ꯃꯊꯧꯅ ꯂꯩꯔꯕ ꯁꯑꯣꯡ ꯁꯥꯗꯥ ꯐꯖꯔꯕ ꯄꯣꯡ ꯃꯍꯟꯕ ꯀꯗꯝꯕ ꯀꯧꯕ ꯋꯥꯏꯅꯨ ꯂꯥꯕ ꯑꯗꯣ ꯃꯄꯥꯡ ꯇꯔꯨꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯨꯁꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯝꯅ ꯆꯦꯛꯂꯥ ꯑꯗꯨ ꯄꯥꯏꯔꯛꯂꯦ꯫ ꯅꯣꯡꯆꯨꯞ ꯆꯤꯡꯈꯣꯡ ꯇꯝꯌꯥꯗ ꯂꯥꯏꯖꯄꯥꯠꯀꯤ ꯄꯠꯌꯥꯗ ꯁꯤꯡꯅꯥꯡ ꯆꯥꯔꯤꯌꯥ ꯃꯆꯥꯅ ꯏꯃꯥꯏ ꯊꯪꯅ ꯁꯥꯜꯂꯤꯕ ꯍꯨꯞꯅꯧꯅ ꯃꯄꯨ ꯐꯥꯔꯤꯕ ꯆꯣꯝꯂꯥꯡꯅ ꯄꯥꯛꯇꯦꯛ ꯂꯣꯜꯂꯤꯕ ꯂꯨꯔꯕ ꯂꯥꯏꯖ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯋꯥꯏꯅꯨ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯏꯟꯀꯤꯠ ꯇꯧꯔꯛꯏ꯫ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯅꯕ ꯏꯟꯀꯤꯠ ꯇꯧꯔꯛꯏ꯫ ꯂꯨꯁꯤ ꯃꯁꯥꯗ ꯌꯥꯝꯅ ꯏꯁꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯑꯃ ꯆꯦꯛꯂꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯏ꯫ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯦꯛꯂꯥ ꯑꯗꯨ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯄꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯏꯅꯨ ꯑꯗꯨꯁꯨ ꯂꯥꯏꯑꯣꯏꯔꯕ ꯋꯥꯏꯅꯨꯅꯤ꯫ ꯋꯥꯏꯅꯨ ꯑꯗꯨꯅ ꯄꯥꯏꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯠꯂꯝꯃꯤ꯫ ꯋꯥꯏꯅꯨ ꯑꯗꯨ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯥꯎ ꯐꯥꯎꯗꯨꯅ ꯄꯥꯏꯔꯤ꯫ ꯎꯃꯪ ꯂꯥꯏꯒꯤ ꯍꯔꯥꯎꯕꯨꯡꯗ ꯂꯥꯏꯕꯧ ꯂꯣꯏꯔꯝꯗꯥꯏꯗ ꯁꯛꯄ ꯏꯁꯩ ꯋꯥꯀꯣ ꯂꯥꯎꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯆꯤꯡꯗ ꯄꯥꯏꯕ ꯋꯥꯏꯅꯨꯅ ꯇꯝꯗ ꯄꯥꯏꯒꯦ ꯃꯍꯥꯏꯔꯦ
Tamda paiba wainuna singda paige mahaire wakona phase li phase wako tanoi noi Liklay masada tu chungkiba khanghaude wainu adu icham chamba usek natte malem semlakpada thawdang yaurakpa usek amani sing amadi tam anibu taisinahan bangamba chingmi tami ani machil nauni haiba takpa ngamba usekni wainu du ubada liklay mapukni nungsirai wainu aduna makhoibu amama lambi aduda tekta khaidana purakle wainu asina makhoibu purakliba mafamsing asidi awa ana tagadaba khudong thinangai oigadaba mafamdagi nathairaga puraklami asumna wainu aduna makhoigi panthungpham yawhalakle jingtai khungi haurakpagi makhoigi gari khampham adu tana wainu aduna thinbiraklami makhoi taret mak wainu aduda khoiramlami waraba tanfam aduda wainu aduna makhoigi mateng panglamni liklaina thamoi sokna kap tuna hairai singamdraba lamal ama mapok sigi tonsinjare sonamanina amuk hairai mioi baga sanga thawai panbasing asiga yamna related oi ecosystem amagi manungda aikhoise leiminaribani lamlaki sa useksing ase aikhoina kanjap tawgadabani haibado ai nasida bab tare wainu adusu mapang taruk aduga ahang malang aduda paikhre makhoi taret adusu makhoigi pajero ado tongduna hanubi adugi mayumda rajubo laitin khoiramnabagi damak na purakle hanubi aduna makhoi mayam ubada asuki matik harau serami hanubi adugi makhong shoktuna makhoi mayam changduna khoiramlami hanubi aduna amuk rajugi damak laitin khoiramnaba tawrami rajubo hanubi adugi phunga manakta phamle mamang nongpo aduda hanubi aduna mamai makharomda oli hanubi aduna laton amada khayom laknaba nganu marum ama sing khara hai manam naiba ama yakok mathak aduda sem saduna thamle hanubi aduna khoirona saba iroi amasu tongana sarga thamle hanubi aduna machilda lairon chonba haurakle mikup kharagi matungda thongak asi thendagi asi balai kokto amadi mi khoba lairimbi thunglare aduga mapalai mapulai aduda hanubi aduna pukning sangna nijare yai oiba thorina punduna thawai mirel adubu phajinduna thamliba ado kokto amadi mi khoba lairimbi aduna laure haina khibagi tung inna khoiruna saba iroi aduna usin tawgadagidi raju adu pungpha phare thawai manga miga thaga taruk loina baga taret mag magi nahan famda hanjin khre mi khoba lairingbina asi thong thinbirame asang thongchu hangbirame lairemba lairembi ani adusu hanubi aduna khayom lakpadagidi peladuna lairam lenda hankhre rajugi khoidau thambalda magi thawaisu mafam chana laikhre mai ising nungsit malem atia magi itin famda tinkhre numit adu adumna hokre mathangi numitni makhoi loinamak urkhul thadoktuna chatpa matam oirakle siroida ahing kaya lenkhiba thongdoksing memory amuk oigadore lucy adu urkhul bazarda kumhauragi haiduna magi pochei lokthare tanja aduda pare hanbana lucy ga manakta changsilai aduga wa amata ngangdana tumina laiki biki su prap kumtharai bikina lucy da ingit tawrai michi khapselai bikina isa lucy phongtokpa ngamdaba haibasisu awaba amane pukningi arotpa wafam amabu leibak watpagum JCB na karamna kotlugani lucy na kari haipano ipung aiti khangtre ipung na hairipato bikina sengna hairabada pare hanmana nangbu nungsiba haurabani bikina adumna hairakpa aduda lucy adu ikaibana nungpan ole bikina ado yaya de hairao nangi mi lairasu hairao horen yum yaukhraga magi number dagi nangonda WhatsApp ta message tharak hange ID kainom ningsingla eda isai ama
ꯑꯗꯨꯝꯅꯒꯗꯤ ꯇꯧꯔꯣꯏꯍꯦ ꯃꯍꯥꯛ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯕꯅꯦ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯂꯨꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯜꯂꯛꯈꯤꯒꯦ ꯏꯄꯨꯡ ꯂꯨꯁꯤꯁꯨ ꯎꯈ꯭ꯔꯨꯜꯗ ꯂꯩꯍꯧꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯊꯧꯔꯛꯂꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯕꯤꯀꯤꯅ ꯏꯁꯩ ꯁꯛꯂꯛꯏ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯩꯍꯧꯔꯦ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯎꯈ꯭ꯔꯨꯜꯗ ꯑꯩꯒꯤ ꯊꯋꯥꯏ ꯂꯩꯍꯧꯔꯦ ꯁꯤꯔꯣꯏꯗ ꯑꯍꯤꯡ ꯂꯦꯛꯂꯨꯔꯕꯁꯨ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯄꯗ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯊꯣꯛꯄ ꯀꯣꯔꯧꯅ ꯑꯃꯝꯕ ꯑꯍꯤꯡꯁꯨ ꯍꯧꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯈ꯭ꯔꯕꯁꯨ ꯐꯖꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯀꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ